Yumda Leibada Akiba Faure Amasung Sakhgdba Sing Lengakna Numit 15 Faubagi Manungda Fabiyu Haina Imagi Mairana Fongdorakli. Numit 15 Faubagi Manungda Nomai Kapsilamduna Kihalamba Sakhgdba Sing Khangdokpiyu Yumda Leibada Akiba Faure Amasung Lengakna Makoigi Mathakta Akanma Action Lokatpiyu Nattaba Taragadi Mama Oibi Singna Akanma Khongjang Chatharaklagani Haina Imagi Mairana Akanma Wafam Thamlakli. Asi Manipur Press Club ta Pangthokpa Paugi Mifam amada Imagi Mairagi Convener Thokchom Sujatana Fongdorakibada Handak Pangthokiba Mikhalda Hingsa Yawa Thodok-sing Thokibagi Matangda Chahi asigi April Kunda Imagi Mairana Hingsa Thokhanbada Chenaribasing Numit Nigi Manungda Lengakna Puthokadabani Haina Fongdoklubagi-damak Yumda Laktuna Nongmai Kapsilambasing Lengakna Fagatpiyu Haina FIR Tawkhrabasu Ngasi Fauba Thabak Oina Pangthokpa Ngamdana Leiri. Ngasi Fauba Sakhgdbasing adugi Langla Langjin Puthokpa Ngamdriba asi Manipur Police ki Mathauna Kayam Solaba Zatno. Sakhgdbasing Lengakna Puthoktriba Fauba Hanba Laitana Khongjang Changsinkhigani Haina Fongdokhi. Mahakna Makhatana Fongdokhibada Hairiba Kihan Khanganbagi Thodok asigi Makha Oina Miyamda Pau Piduna Mitmai Oihanliba Paumida Aki Akhang Chatharambagi Thawong Imagi Mairana Akanma Mongda Yaningde. Asigumba Kaya asi Loire Amadi Dr. Chingba Kayadasu Chathabagi Pausu Leirabani. Masi Fauba Lengak asina Lamdam asida Lo Lei Haibagi Habak Amata Paikhatana Tumina Leiriba asi Kayam Kuina Leikigadoribano. Asigumba Chatharagliba Thodok-sing asigi Mayokta Mama Oibising Leiri Amasung Matungda Amukhanna Makhatana Tawbiganu Loinana Aroibo Oihanlu Haina Fongdokhi. Mahakna Makhata Aduna Fongdokhibada asigumba Miyamgi Yaifanaba Thabak Tawribasingda Chathariba Thawong asida Khunekta Chatliba Sakhgdbasing Huranbagi Tarani Mapugi Nongma Haibadu Laktuna Nakoishu Awaba Khudongthiba Soidana Nangani Wakal Munna Khanduna Thabak Tawbiyu Haiki. Handak Indiagi Home Minister Amit Shahna Fongdokhiba Wafambu Yaningdaba Fongdokladuna Hai Indiagi Home Minister Masamakna Lamdam asida Thokliba Wathok asigi Matangda Parliament Fauba Fongdokhraba Wafam ama Haujingna Ona Tainaba Nganglakpa asi Ikainingaini. Mamangda Kari Haikibage Amasung Kari Fongdokhibage Haibasu Hangatna Yenglaga wa ngangbiyu. Indiagi Home Minister ama oina yamna ikainingai oi haiki. Paliba Lengak asi double engine gi Lengak ni haina lauribani. Thokliba wathok asi waroshin puraknaba hotnabiyu. Aranba mida punishment piyu. Miyam wari haibasidagi henba kari haigadoribano haina hangladuna harassment piraga miyambu namthagani khallagadi nongmadi soidana makha kumtharakani. Lengak asina ima sing maira sangda ahing yarektre haina laukiba adugi ona tainabada haujikti sangda natana yumda leiba fauba akiba faure. Lambi chatpada aki tujungba faure. Kara faradra haina khalambagi mathangda hena dum hanjilakle. State asida haujik lo namthanaba hotnariba singi mathakta akan mathabak laukhatlu. Yumda nongmai kapsilamliba sing Lengakna fadriba fauba ima singa loinana khongjang changsinkhigani haina mahakna makhatana fongdokhi.